Numit humni chupna chathagadaba taramanga suba state level orange festival ngasi Chief Minister N Biren na athoiba mitunglen oiduna Tamenglong district headquarter da hawdokre hawdokpagi thorong mari lenana Chief Minister N Biren na Manipur gi Tamenglong da fangliba komla asi marang kaina sehi suppa puthokpa ngamnaba Tamenglong da cold storage ama saragani amadi district horticulture office ama athuba matamda thamnaba thorang toragani haina thajaba pikhi Mahak na makha taraduna Tamenglong gi komla asi sehi suppa phanghan mangamdriba asi guidance watpadagi oigani khalli maramaduna komla thariba farmers singna isagi lamsing masak khangdoktuna mari lenaba DC dagi recommendation ama pikhattuna mahaki maikai dagi piba yaba mateng pina honagani Manipur gi district singda state ki thakta festival amamam pangthokpagum Tamenglong district ki oinasu orange natraga amur falcon uche ki mingda state level gi thakta festival pangthokningi maramaduna karambana fagadage haibadu Tamenglong gi praja sing amadi MLA singna tanaraga laptop piro haiki yam men noina ina mayanda thamjading base ngasai gi district amagi ekoi government in a particular report khara professionally festival do wera so se ukhrul da siroi leli festival ukhrul gi laigre senapati gi ai tarik tara go humdoi da sasa gadori barak festival senapati district ki wena ekoi Tamenglong gi si Orange Festival sino waigadra ngasai gi amul palkar haiba uchek tugi adu gi dunu waigadra haiba sima ingonda su confuse kitang leba district level gi festival nataba state level gi international level gi siroida tawriba maina barak na tawriba maina sauna mai Tamenglong gi tongninge Nakalamaromda Chief Minister na Hawjik District asida loisinna lairiba chawkhat thorang sing mathang manau naina paikhat nabasu honaragani loinana Manipur gi laibak leihau da phangba komla asi marang kaina puthoknaba district horticulture office athuba matamda hangnaba honaragani masida horticulture gi official sing posting tharaktuna thamlagani haiki athuba matamda Tamenglong da horticulture department ki research team ama thabaga loinana committee ama semduna komla si tharakpa asigi maramda khangdoknabasu horticulture director da khanganki hujiksi komla si tawringa da lupa amada phangani thani sonda ki bakanda lupa chama pige su phangaroi karigi akoi fajana systematically akoi masibu preserve tokde karigi akoi kana su puning changde thaba sing do thangani yonma matamna yongani leita matamna tokani sire hinge without proper guidance proper authority ekoi tawbo aigi area sidai da sumaina orange hauri with photographs hairiba pochi puraga honorable MLA singi khuthangda lapiro athuba matamda darkar leiba loan oiro aduga ekoi gi startup haidana policy lei se mateng pangba ba grant yauna piba yaba mafam lei aduna madugi ngasai tamai gi taksem gi grower amana habi gi bado any time any moment hujiki hairiba se sankhara si DC gi authorize to halakanda photograph yaur kanda lamdugi area dugi kayam thari kamai tawri do tawrakanda puraga lakpiro ai sungsoi soidana loan gi sabmateng pangani habisi me amde assurance toge ngasi ge thoram aduga mari lenana Tamenglong district ta leiba pauche discham gi website www.discham.com su Chief Minister na hauna bi matung inna launch tawki festival asida hangliba komla gi stall sing Chief Minister na luchingduna yengsin ki Nakalamaromda aikoi gi paumi singa wari saraduna Chief Minister na asigumba satellite channel lama Manipur da hangdokpa ngamba si yamna chawthok chaningai ni masina piklaba state asigi thodok wathok kaya malem da khanghan mangamlagani haina su phongdokhi Koi maramdi Manipur gi lairiba pauche pikpanina adugi north east ki a corner daga leire kanamtana thawa yobiramba ubiramba leite Manipur da kai thoi geje huji phau su khangde Manipur Delhi da phammi ba Bombay da phammi ba atai da leiriba singna what actually happening inside Manipur is governments to the kayam wai wade permission kayam wai wade praja sing kayam wai wade kana su khangde adubu tom gumma ma thol akhanda Times of Manipur natra tawra khanda pithribi phumba da uhla ise si yam achouba
achievement in lowi ado aina ai sodo khorami sustain tawba fajana chathaba ngamba oyo aduga khoi government ge side ge su whatever ai khoina kari mating pang ngamba ge do ai khoi su mating pang ani sam encouraging way